Online Manipur gi numidangi pau mieng tabiriba pumnamakpu thoilaisamna khurumjari. BSS ki Eastern Command Director General Ravi Gandhi na Governor ga unaduna Manipur gi security gi matang da kupna wari sanakre. Manipur ki Governor Joy Kumar Bala amadi Border Security Force BSF ki Eastern Command gi Additional Director General Ravi Gandhi ga unaduna Manipur gi security gi thabak thoram karam na lakhot kadagi haibigi matang da kupna wari sanakre. Ngarang Imphal International Airport ta thunglakiba BSF ki Eastern Command ki Additional Director General Ravi Gandhi bu BSF ki IG Indra Deo Sinha na taramna olaba matung Manipur gi security ki advisor Kuldip Singha ga unaki Maong Manipur da lakliba se haujing Manipur gi security ki thabak thoram sing yathoknaba amadi operational scenario gi comprehensive review pangthoknaba lakhibani hairi tungda koirengai da leiba BSF ki headquarter sector BSF CI Ops Manipuri gida thungduna makhoi operational review pangthoki BSF ki ADG na Senapati amadi Kangpokpi district ta leriba BSF ki tongan ba camp sing da chatuna mafam adugi commander amadi sifai Singapore na unaduna wari sanaki Ravi Gandhi na BSF Jawan Singh na Manipur gi law and order ngak na bahona bada chawba ka thokpa amaga loina na lawriba thodang singbu thagatpa phongdo ki matung tarakpada su BSF na wang bathak ta mathau pangthok na pungning thogatki Tungda Manipur Police Headquarter da chatuna GGP Rajiv Singha ga unaraba matung Manipur gi Chief Secretary ga unaduna wari saki Masagi tungda chatuna Governor Joy Kumar Bala ga unaduna BSF na state asida pangthokadoriba operational gi oiba thabak singi matangda marik chumba wari sanaduna tanaki hairi esina kaukiba pung kunmari ge general strike na mausagi punsida chauna kaiba pikre Imphal East ki Khurai Ningthobung Lekai dagi Khoisnam Sana Jawba LS Ibungo Kungatare Apokpa Gandhi Kauba Mioi Ama Tha Sigi Taraga Humdoi da Imphal East Commando na Faduna Pukraba Matung Judicial Custody da Laikidaba Thogdoka Mari Lainana Mishi Siga Mari Lainana Semkiba JC na ngarang amasung Sigi Lona ba Hingnongyai dagi Kaukiba Pungkun Mari ki General Strike na Mausagi Punsida Chauna Akaiba Pikre General Strike asina maram oiraga Imphal gi Khoramban Kaithen yauna Karwari Losyang ayamba thonglona ki Lambi Sorokta passenger gari sing chatpagi chang yamna nemki Khurai Maikai dadi General Strike ki mami chauna taki Khongjang asiga mari lainana JC ki kokan banner Sarmurai Latpam Khel Sarmana phongdokhibada Konsam Sana Jawba asi Kuki taru sing na mitai sing da chatharakiba attack aduda khulngak poina leiba asigi dama kathok tuna lakmani Miyam gi dama kathok tuna lakiba mioi amabu judicial custody da thawai manghan kiba se yamna laibak thibani maram aduna thawdo asigi achumba while phanghanaba miyam ama toina lemina si misi asigi matang da April 13 ke ayuk pung 13 taba matamda lamlong kaithel khurai da miyam gi oiba mifam pangthok tuna tongan ba waref kaya Lauduna madubu thaba oina pangthoknaba Manipur gi governor da memorandum pisiduna wakat khibani adu moina mak sarkar gi maikai dagi positive response amata laktabana general strike ki khongjang asi changsin khibani hairi bangi khongjang asi Imphal khakta natana thawbal amasung Bishnupur yauna tampaki district sing da chauna mami taki panba yabadi Khoisnam Sana Jawba Kungatare Apokpa Gandhi asi haukiba March 13 da Police Commando na topa mioi mari amaga kona na fakibani loina na faraba Sana Jawba court puthoktuna April 10 fawa judicial custody remand lawthaduna Manipur Central Sajiwa da thamlakhibani adumapu masangam de haiduna judicial custody da lairingai da Porompat ki Jenims Hospital pukhalaktuna laikana na bhona ba laikidabani May ahum yellow missing punsin banumit haina miyangi khongchat pangthoklagani wai modu Manipur gi puwari da amukta thokhidriba Maong da Kuki khulai paibani chingnaba singna haukiba 2023 gi May ahum da Churachandpur da khundariba maitek singi yumkai mai thaduna talakhiba amadi madudagi horaktuna mari laktagi maijau hoduna Manipur da hojik tholiba laibak thiba irang asida chamjaraba mioi kayagi punsi amasung lanthum mangkhiba thodo adu ningsingduna numit asibu yellow missing punsinba numit haina ningsingnaba NPP Moirang block na senduna miyangi khongchat ama pangthoklagani Chief Advisor Dr. Y moduna ngasi phongdokre Ngasi MLA office Moirang da NPP Moirang block na senduna pangthokiba thoram amada Dr. Y moduna Y wafam asi phongdoloduna makhata na haikibada me ahungi nungthol pung ani makhairom tabada Moirang chengai lampakta miyam pullaba matungda mafam adudagi hauraga MLA office Moirang fawba miyamna khongchat asi chatkadabani khongchat adu chengai lampakta gi laklaga MLA office Moirang Philem Laikaida panthungpham oigani amasung miyangi mifam amasu pangthokani numit asida topa organization kayasu thoramasi pangthokna gadawri asisu maipakpa oibiu loinana Moirang Kendragi oina NPP na siliba thoram asida su pumnamakna saruk yabiu haiki paugi mifam aduda NPP Moirang block ki president PS Mega Thangjing Seba Mandal gi president ke achauba Moirang Kendragi MLA gi PA M Uttam Kumar amadi atai thomi singsu saruk yaki Pahalgam me teki mayok to sem khiba cabinet committee na lorok pathabak thoram da opposition na sagutkani Rahul
Pakistan ki mayokta security ga mari leinana sengkhiba cabinet committee na lorokpa amadi paikhalakpa thabak thoramsingda political party ki khenaba thamdana amatta oina sagotkani haina opposition gi luchingba Rahul Gandhi na phongdokre wafam asi Pahalgam terror attack ki matungda ngarang phongkhiba all political party ki mifamna amatta oina waref lawkhiba duga mari leinana Rahul Gandhi na phongdokhibani loinana terrorism thengnabada amadi thengnana paikhalakpa thabak singdasu Laingak ta mapung fana sagotkani haibigi thajaba political party singi maikaidagi thamki haina laingak ki pau amana hairi ngarang numidang wairam pung 6 tabadagi parliament annex building na pangthokhiba mifam aduda tongan ba opposition party gi maikaidagi Jammu and Kashmir gi Pahalgam da matau karamna security gi ahongba leikhibano haibigi wahang hangnakhi madugi pau khumoina laingak ki maikaidagi phongdokhibada local authority gi maikaidagi security agency singna lamkoibasing bai saranda changhale haibagi matangda mangdongna pau amata pirakhiba leite haiba district asi chenabi ama oina June da pangthokpa Amarnath yatra faubagi oina athingba leiba mafamni haina pau kumpi ki hari opposition gi luchingba Rahul Gandhi gi maikaidagi phongdokhibada Pahalgam terror attack ki mayokta laingana lokhalakpa thabak thorom khudingmakta opposition na mapung fana sogotkani haina phongdokhi PM amasung Home Minister da memorandum pisinkhre state state santi security amasung yellow missing gi hak mapung fana ngangnabagi damang Manipur gi ST list gi any Kuki tribe asi lokthokpiu haina Thadau NP Manipur na ngarang PM Modi amasung Union Home Minister Amit Shah da memorandum pisinduna taksinkhre memorandum aduda palliba warul singdi Maruoiba state sida PR thamba yauna matam chana khut Thingjinduna santi purangnaba honariba sing asigidamak thagatpa phongdokli Thadau community na chumba amasung miyamgi yaifanabagidamakta lepli Manipurda leiriba scheduled tribes singi manungda Thadau community na mising lakh 2.13 yauduna masing khwaidagi yamba travel proof amasu oiribani Thadau sing asi Kuki singi makhada leite loinena lamdam asida matam chuppagi oina Santi lainaba tonganba furup amani hairaduna lamdam asida leiminariba community singi marakta mutual understanding laina amadi thajaba hengal hannaba thabak sing paikhatpiu haiba warol sing yauri Thokliba irang asina tampaki yellow missing khulai matik chana paiba singna question dina leire joda haikrujam Haukiba chahi 2023 gi May 3 dagi haurakhiba irang asina maram oiraga tampaki yellow missing khulai matik chana paiba singna question dina leire haina Human Right amasung Environment Activist Yoda Haikrujam na United Nations ki mifamda phongdokre New York ta laiba United Nations headquarter da thasi kunga dagi May 2 fawba pangthokadaba kunga mari suba United Nations Permanent Forum da Haikrujam Yoda na wafamasi phongdoladuna makhata na haikibada ngasi lamdam asida thokliba irang asida lamdam asigi yellow mi oina leiriba miyam asi state asigi apunba lamgi chada nipan khakta oiriba tampaki lam asigi manungdagi Hendokpa yahandana khulai matik chana pairiba singna question duna thamduna aikoigi punsi hingnabagi lambida aki akhang piri thawong ase democracy kauba haibasigi achobo wahang amasu oiragle lamdam asigi miyamgi kholau tabidana leirakpa kuire thoklibi rang asina miyam amaga khaibung tahale leiba asigi constitution fail oire tamthiraba lalong atopa lamdagi changsilakpa mitop sing amadi colonization na lenga oina Sathaduna Maitei Furup Muthanaba honari Manipur gi miyam ngakpi senbigani hariba Indian Constitution ase haujikti karisu tawbu ngamdan leire tholibi irang asi miramdagi mitop sing changsilaga chatharakpra transnet narco terrorism gi thawongni adubo hariba sing adugi mathakta angi oina tawfam thokpa sing adu tawdabana irang asi chawthorakhibani Maram aduna malemna khangdana leiriba wafam asi khangnabagi damak wafam asi puthoktuna miyamna khanganbani Manipurda wariba si aikhoi isa khaktagi awaba nate masi malemgi oiba warning amani haukiba chahi ani rongi matam asida irang asina miyoi chani gi mathakta sikre yum lising mariga chatre rom mai thaduna manghankre yellow mi lising humfurom lanjin aduna relief camp sing the wana khangli ngasigi malem asida masagi maramda refugee oina leiba karamba leibak leiribagi haina hangladuna Manipur dadi ngasi ma yellow missing refugee amagum leiri Government of India na masagi miyam asi ngakpi senbidabadagi irang asi tholakpani hariba sing asigi mathakta Myanmar ga tainariba Manipur gi sarukta kilometer 400 marfu 19 asi central government na matam chana yengsindabadagi haukiba chahi kharagi matam sida changsilakhiba illegal immigrant kaya ama leiba asigi citizen oihanduna makoi gi oiba lam amamam permanent oina semgalaktuna lamdam asigi Demography da ahoba kaya laglay maram aduna irang asida maram oiraga lanjen aduna relief camp ta leiriba IDP sing masagi mayum da athoba da hanjil hanaba hotnaba galoina na lamdam asigi yellow mi oiriba mitai sing constitution gi criteria mapung farabadi sadu trapi na ba India government na khangan biu
Loinana mitay tung koina ngakpi senbinabagi thawrangsing paikhatpiu pumnamak ase athubada thabak oina onthoknaba hotnabada malem pumnamakna mateng pangbiu haina yoda haikruzamna UN gi mifam aduda malem leibaksingi pukning chingsinki. Kwakaitel 360 update gi lokhatcharuke hayeng kongbal da laiba UFO gi usang ngasi security forces singna thugaikhrei. Kanglaipa apunba kholaw gi update gi lokhatcharuke jomi gi commander Len Thomte gi asib hakchang phumjinbagi gun salute pikhrei.